Ngasisu mayamgi mafamda Manipur News Reader-gi maikaidagi anauba health tips amatang update tawjage. Health tips asigi mamingna sel thumgi khudong sadaba leptana mayoknabana ahal oisilakpagi lamjel yangsilhalli hariba asigi matangdani mayam loiphotang taminasi. Aikoi miyoibana ahal oisilakpagi mawong amadi matam tangkak asina singba asi aikoigi punsi marel pari purigi oiba maram amadi environment kisu makha poli. Adubu sel thumgi oiba phibam haibasisu ahal oisilakpagi maru oiba masak amani. Yamdrabada sahi mari tang oirabasu sel thumgi awaba leptana mayoknaba miyoisingna atopa miyoisingdagi ahal oisilakpagi lamjel yangsinba heli haiba research amadagi khangba ngamkhre. Ahal oisilakpagi lamjel yangsilakpa hairibasi sapmanaba sahi tangkakta laiba atopa miyoisinga yengnabada pangalgi oiba matik mayai henthaba adubuni. Asigumba miyoising asi cognitive function su mapangal hantharakpaga loinana makhoigi matik mayai hanthaba adubuni. Asigumba miyoising asi cognitive function su mapangal hantharakpaga loinana makhoigi inflammatory maraksing su hantharakpa yai hairi. C reactive protein CRP amadi IL6 kumba inflammatory marksing wangba asi infection amadi cancer na singba yauna khudongthiba kayaga mari leinai haina scientist singna hairi. Ahal oiba migi masing yamba mafamda ana layengbada sel ka hena sangbana ahal singbu saitheng yamna pi. Maru oina western society da masi thoi. Masina maram oiraga ahal oirabasu haksang fana laibagi tangai fadaba adu mayek sengba hengat halakli. Denmark ki University of Copenhagen gi Department of Public Health ki research singna sel thumgi awaba mayok nadaba mayai salaba miyoi singa yengnaba matamda sapmanaba sahi tangkakta laiba sel thumgi awaba mayoknaba miyoising asiga saitheng phangbra haina thijinbagi study ama pangthoki. Sathakiba study adugi result asi European Journal of Aging kauba journal amada phongdokhibani. Study asida hairiba sel thumgi awaba mayoknaba kanglup asida yauriba miyoising asi senthok yamna nemba kambuni. Masida yauriba sing asi laibak ki average income dagi sada humpu handaba miyoisingni. Researchers sing aduna miyai salaba miyoi lising amaga samaga humdra manga da study tauki. Makoi sing adugi manungda sada taraga nipan di kumja lising amaga samapan ga maudra taretagi kumja lising aniga nipan pawa sel thumge awaba mayoknaba singni. Rikil landana singba tim aduna sokri da famlambadagi haugatpa khutpai setpagi sang songba amadi balance yauna physical amasung cognitive function animak bu kupna nainaduna ahal oisilakpa singi maramda study tauki. Maduda sahi mari natraga mari dagi hena sel thumgi awaba mayoknaraklaba miyoi singdi sel thumgi awaba amukta mayoknadriba miyoi singna tauba ngambagi sang adu yauba ngamdaba thengnakhi. Asigumba sel thumgi awaba mayoknaba miyoi sing adugi inflammatory mak wangkhatpasu researcher sing aduna thengnakhi. Fanglakliba result sing asina utli madudi sen thumgi awaba adudagi nanthoroklabadi thuna all oisilhande aduga karigumba awaba adu atuma yoknaduna leiragadi NCRP level hengat halakani. Nungaiba wafam amana punsigi ngalingai tagakta matam kharatang sel thumgi awaba mayoknabanadi thuna ahan oisilakpagi khudam phangde. Adubu matung tarakpa punsigi tangkakta senthok watpana sel thumgi awaba mayoknarabadi thuna ahan oisilakpagi maram oi haiduna study asina su makhatana phongdokli. Asina taklibadi naha oiringi matamda lairik tamba amasung matam-matangi contract tawbadagi sel thumgi awaba mayoknaba asidi miyai salaklaba matamda thengnariba lairabagi khudong sadaba adugumna awaba mayoknade haibani. Masina maram oiraga thuna ahan oisinba haibasi sahi tangkakta su mari leinai haibasu takpani. Adubu study asi limitation kharadi leirami. Khudam oina researchers sing aduna thuna ahal oisilaknabagi masak oiba atopa maram singi maramdadi khanakide. Masak sing adudi sel thumgi khudong sadabaga mari leinadaba adubu maduna maram oiraga punsi telhanba natraga thuna ahal oisilhanba laina amanarakpa haibasisu amani. Atopa wafam amana study adu tongan-tonganba society singi ahal singda chatakhiba nate. Denmark ta laiba miyoi sing khakta da chatakhiba study ni. Denmark ta laiba miyoi sing khakta da chatakhiba maramna malem pumbagi oiba mityengda yengba yade. Study adu da fangkhiba evidence sing aduna utli madudi
sahi khara khaktang sel thunggi awaba mayoknabaga nganna ahal oisinbaga mari leinade adubu sahi mari natraga mari dagi hena sel thunggi awaba leptana mayoknarabadi miyoi aduna miyai salakpa matamda pangalgi oiba tawba ngambagi sang amadi cognitive function hantarai amasung inflammatory level wangkhalai Rikel Lundana haiki nganna ahal oirabadi yamdringaida haksang sontharakpagi layengbagi sangsu hengalai masina anaba mi masamak amadi khunaidasu potlum piri aikoina thijenbada fangliba asina sel paidaba haibasi thuna ahal oisilaknabagi asoba maram amani haina ulli fangliba knowledge asina sahi nauna ahal oisilakpadagi khudong sadaba mayokna danaba hotnabada sizinaba yagani sel thunggi awabasing kokhanaba hotnabada miyai selakpa miyoi singna tuna ahal oisilakpadagi sang hanthanaba pambai oigani haina su researcher singna fongdokli aduga mayam loisilakpada aroiba oina mayamgi mafamda content amatang share tawjaramge content asi wari masani aduga wari masa asigi mamingna paisa amasung masigi magun hairiba asigi matangdani mayam loiphotang taminasi sen charubadagi faraba nupa ama korta wayenabagidamagta puthoraklami Kortna wayel chatharaba tungda nupa aduda dandi ahum kaki manungda apamba ama khannaba nupa aduda khalalami nupa aduda khalaliba dandi adudi ahanbada telau kilogram ama hingna saba ani subada lisaina samara puba aduga ahum subada nupa lising ama fine oina fiba haiba asini nupa aduna munna khalaba matungda lupa lising ama thidukpadu pamuraduna telhau adu sage haiduna saba horaklami adubu telhau mari manga saba horaklaba matungda saba ngamdraduna lisaina samara kanbiro haina amuk hairaklami mahakna pamjaba matung inna mananganda lisaina kanba horakpada naman kituna saina khangba ngamdabadagi lauraklami phuba lepiro aihak saina khol khangba ngamdre thibam thokpa lupa lising ama adu fine oina thijarage madudagi hena pizau hairabasu pijarage asumna paisada hena mikajaruba nupadu dandi ahumgi mahau tangki mi ayambana punsige atai mahau tangdana paisa khaktada pukning lupsinduna punsi lenai adubu punsidi paisa khakna punamak natte paisana apamba leibadi fangba yai nungaibadi fangloi paisana hidak leiba ngambadi yai haksangi fabadi leiba yaroi paisana phajaba ku leibadi ngamba yai khuyatu sina sibadi fangba ngamloi aduga mayam ngasigidi health tips amasung wari masa ani asi matang sel sinjarage mayam gi mota wari masa amasung health tip ani asi kari leibage haibadu makhagi comment box ta comment amamtang pibiramu aduga mayam na nungsibiduna channel asibusu like subscribe amasung share to biramu asi araga ngasigidi matang sel sinjarage thank you all